Kuki Singna Lambi Semduna Chatliba Ashi Leiriba Leingak Ashina Yengsinba Ngamloidaba Leirabadi MAPHAM ASHIGI KHUNJASINGNA SINGGA KHUTSAMNADUNA NGAKCHANABAGI PHIREP LOURE HAINA Young Sporting Club LITANPOKPIGI Secretary WAIKHOM NAOBA PHONGDORAKLI Imphal East District ki Manung Chanba LITANPOKPI amadi Sadugi MAPHAM ama oiriba Lokchau amadi Uyok Chingda Aronba Lambi Semduna Chatnabagi Mayokta LITANPOKPI Kaithelda KHUNJASINGNA Chathakiba Wakat Mipham amada wafamasi Phongdokibani Mahangna Makhatana Hai Maitai amadi Kuki anigi irang thokraba matung thengkhang kayada Lokchau amadi Uyok Chingda Lambi Semnaba hotnaduna lakhi amadi Lambi asi loisinduna sizinaba hokre Masida Leingakna Yengsinbineba taknaduna lakhi adumoinamak ngasi fawbada Leingaki maikaidagi karisu tawdana lakli maramasina numit humni fawbagi manungda Chief Secretary na pirakhiba thajabasing thabakta onthokdaba thoklabadi KHUNJASINGNA lamdam asigi CSO sing tanaduna Leingakna ngakpiba ngamdraba mapham asi masana ngakchiragani haiba wafam thamlaki loinana mipham aduda saruk yakibi Women Welfare Association LITANPOKPIGI President Nahakpam Binodini na haikibada Chief Secretary amadi DC unaduna haizarabasu Yengsinbidaba haibasi yamna laibak thibani makhatana Yengsinbidaba thoklabadi numit humnigi manungda akanba khongjang changsilagani haina makhata ki pangbiraga Chief Secretary masa thengna unajaraga khoina iba serol pisalame ado masi mayam si tawgraba matung asukuiba tha ma phara abauda akoida hujik pokta madugi government gi side tagi haitare ko karigumba response ama bau phangidre ado chupchapta hujiksi karigumbi imta government gi side tagi akoina tanjaramiba demanding habdi maruoina akoisi ka iba la kanosi lambi si forest department gi kanodagi ayaba yauraga kakpajunate adagi kanagumba government gi authority amata dagi ayaba yauraga kakpajunate ado Kuki Singna tauribasi thingbiyu kaiba lambi si destroy tawbiyu aduga mathak sida Leiriba Kuki Singna lana haijallaga lana tauraga lambi kakpadasu ayaba pibiriba 133 battalion CRPF se siju lauthokbiyo na khoi Chief Secretary masamakta tha ama pharakadore ko khoi asukkuiba matamsi demand tawjaraga lakpani ado hujik pawta government gi side gi karigumba action amta akhoi gi apambagi matungina action amta tawbiraktre hujik so dumai adum lambi chanari ado akhoi gi prajajing je hujik mai hauna saunare maram maduna akhoi ngasi dagi hauraga numit humni bhaubagi manungda ngasi dagi numit humni bhaubagi manungda government gi side tagi karigumba action amata lobirakta taragadi akhoi gi apambagi matungina karigumba aduna makoina makhatana action lokhoi pirakta taragadi ngasi akhoi leitang bi khunjasing prajasing punamak kaloina na akhoi akhoi iramda masigi akhoi gi manipur gi akhoi gi siwa singa akhoi siwa ga akan ba khongjang akhoi leptana changjanjarani haiba